Tungan social media ki maru oiba I pau khara miyam da share tawjage kaibi mana ki singda sajik chaba san ama Kuki Singna halaga pukhre Sterasi da PR lakraba matung tha ahum lom gi maya asi santi khara hanjilakpa ki phibam lagliba asida ngasi numit yungba pung 12 khara helakpada Imphal East ki Sagolmang Police Station ki manung sanba kaibi mana ki sanung awang laikai da Kuki Singna san ama nongmei kaptuna halaga pukhre atai su hanaba honabada kalhaure haire Thodok asigi matang da press na phangba pawgi matung inade Meitei Singna loinariba sansing mafam aduda sajik chaba changlubada Kuki Singna nongmei kaptuna san ama halaga pukhibani Kuki Singna Nongmei Kaptharakhre jaga asi mafam aduda lairiba Assam Rifles ki post lairiba adudagi meter 100 tamak labna laiba mafam ni haire PR manung asida tampaki lamdamdana security force singna mafam kayado operation chathaduna mifa mipun chatharabasu Kuki Singna phongna Nongmei Kaptharakhpadadi karisu tawde Nongmei Kaptharakiba Kuki Sing adugi mathakta action lobgi mahutta wari sanaduna khambagi mong miyamna unakhi haire sida Kuki ne Nongmei kape sida Kuki la sia asara phanga wari sanaye aduga sida Nongmei kapa sonda PR le tamale Sidana Kuki laire aduga nakan jidana samai pane asida laire Kuki ga samai pane wari sanari ne baside satin dupaga kana tawje sida moi Nongmei kape Nongmei kapa ga sanje hali ne moi adu 100 meter bu phati asida moina samai pangi duty post gi moina kana tawje sidi yam phajadre moi gi jidi misang mikhai nai bi type ta kana tawre akoi Meitei dina pia tamba sidana pia le tabai mong ga oji kana tawri bu jise sidi mari le na bajuna miyang ka tang changani ne jebe Makha tarakpa update ta nong leptana zubana ising isaw mayok na yabagi phibam leire Jun ahum phawa akanba nong tagani nung dalalda landslide thokre haire Haukiba numit kharani asidagi nong leptana tarakpa na maram oiraga Manipur da lairiba turel ayamba imai wangkhalagle Imphal manung da seliba turel ayamba imai wangle turel gi imai wangkhalakpa na maram oiraga ithai bires ki gasing hangdokpa haukre Imphal manung phawrga seliba turel ayamba imai wangkhalaglabasu warning level gi sangde yaudre amaromda Imphal jiri lambi gi nung dalalda nong kana tabadagi landslide thokle haire Indian Meteorological Department ki matung inade mathang tha Jun ahum phawba akanba nong tarba yai ngasi digi hauraga hayeng phawba akanba nong lightning amasung thunderstorm akanba nong lai nungsit silaba yai haire Lokta ki imaisu leptana wangkhalakpadagi ithai bires ki gasing hangdokpa haukre haukiba tangkun ga tare tagi hauna nong leptana tarakpa asna maram oiraga Imphal city gi mafam ayamba ising thumdana mahausa gi punsida saun akaiba pire haire Sagolban Thangmaiban amasung Kagwagi mafam kayada ising thumduna miyam sathok sasin tawbada awaba kaya mayoknare Imphal turel amasung Serok turel gi imaisu wangkhalakle haire Sandel Surchanpur Pherzol Senapati yauna kaksing amasung Thawagi mafam ayambana nong leptana tabana maram oiraga isaw mayoknarakpa yabagi phibamda laire haire